Arambai Tengol Unit 18, Arambai Tengol General Headquarter Medical Team amade Divine Healthcare na PUNNA KHUTSAMNADUNA NONGMAGI OIBA Free Medical Camp amangase URIPOK LAMBOI KHONGNANGKHONG da LEIBA Arambai Tengol Unit 18 gi Head Office da Pangthokhre Free Medical Camp aduda maru oina Psychiatry, General Medicine, ENT amade Dermatology ga mari leinaba anaba singda patient chama gi mathakta layengkhi loinana mathau taba hidak langthak kaya marom phangankhi. One day kasi December 25 numit asida ako'y Arambai Tengol amadi ako'y Arambai Tengol unit medical unit ka kusam naraga ako'y medical team mayam khar punjalaga haitare ado mayam ginokta hai medical health medical camp ama asi pangthoksaba haibadi ako'y si manungdasu elite camp gi ima iben mayam leibanina ado moigi khallaga haitare ako'y sum apaba numit lakpasida sahi anauba yoramdai sida amtangni check tawthokmina se hidak laksal loi free da yelaga ado unit 18 maiki dei tawri yam kana